pau Imphal Jiribam lambi gi mafam anida ningkhaibadagi lambi faunadre Kurum jare ISTV pau mireng tabiri bapum namapu taram nokjare pau santong na pizare Imphal Jiribam lambi National Highway Kuntra Tarit ki tongan tongan ba mafam anida ching ningkhaiba amade lambi namthabadagi lambi faunadre lambi da gari kaya panduna leiri Tamenglong district ki Sibilong amasung Kaimai khun anigi marakta leiba CRPF camp manaki santi khunauta chawna ningkhaibadagi lambi tatle nungdolan gi Oinamlong 0 point tasu ching ningkhaire ching ningkhai de basing semjbada numinini humnirom changlaba yai haire ching ningkhai ki basina maram oiraga Jiribam dagi lakadaba convoy tokre Imphal Jiribam lambi ki santi khunauda National Highway ani namthakiba mafam NHIDCL na lambi sem haukre lambi sem gi thabak ngasi loshina ba pandam thamle amaromda Imphal dagi ahangba tata truck sing kaithel manbi dagi Jiribam gi damak ngasi ayu security na ngak selaga changkre Arambai Tengol gi thongmi sing bu lengak na nahongna na fa na ba honarak pa thawong bu pen da ba fongdok laduna fa ki ba thongmi sing condition yautana athubada thadokadabani haina ngarang numidang Thaubal awang lekai maira pai bi gi imai bel singna Thaubal awang lekai da pen da ba gi kholau kaya laukre AT gi thongmi sing fa ba yaroi fa ki ba sing khutakta thadokadabani AT gi thongmi sing farabadi mama oibi sing busu fabiro haina kholau kaya lauki ba khongjang aduga mari lenana Thaubal awang lekai maira pai bi gi secretary P Kanan na fongdorak Haukiba English ni kun humdogi megi tang ahumda Kanglup ki irang tholok pamatamda state amati central government anina praja miyam gi tamak kari mata tawbang ngamdraba matam aduda AT gi ichil inaw icha sing asina iramdam asigi tamak ka thokpa galoinana thoklakhibani khungak pasing amadi AT gi icha inaw sing asi Lairambagi miyam tangdu leitana leiba ngamlibani PR leiringai matamda AT gi icha sing asi tangai fadaba amadagi thoklakhibani makoi gi mathakta karishu tawraroi haina lenga ka yanaduna makoina paira makhulai pumbasu thadok khankraba icha sing asibo ngasi lengak na nahongna na faba punna bohonarak pahaibase mama oibi singna yamna pende haikhe Manipur government amasung India government na athuba matamda condition amata yaudana isa singsi thadok pirao matongsu amuk hana isa singa se phana bagi khujin tharang tawbirakanu PR sanarapa matamda isa singsida wari watai punna India government amasung Manipur government na wari watai sanaraga nakoida condition amata thammoi nakoida karigumbem ta tawroi noi leibaki lamdam asibu Manipur asibu ngakna bagi khangau da ihau ma da tholkiba poni haidani yana khraba pot amabu ngasi moina khangau da na muk tawrak pa haibsi mama aku oibi akhoin adoki matik pende ha munna khanbiu Manipur government India government ngasi moina sarkar ama leidana leijari base praja arambai tengol gi isa sing na akhoi bu ngak senbi dana khitang sor hon to koi moi ngasi sarkar sem dana leijaba phangjari bane ba nungai na laininga gadi yai phana laininga gadi praja miyang gi seba tongninga gadi athuba matam da phagi ba isa sing se condition yaudana thadok pir o haibase mama akhoi gi kholang Lomi Sinmi Manamasing Puthokliba Amadi Chahi Amagi Chanaba Puthok Puthokadoriba Lomi Singna Isingi Awaba Kaya Mayok Nariba Mafam Singda Manipur Lengakna Akhanaba Mideng Changbiduna Lau Uba Amadi Lokpa Yanaba Sinbiyu Haina MPCC Kisan Congress ki Chairman Laishram Nandona Haikre Wafamasi Imphal West 1 District Konthozam Kendragi Manungda Leiriba Kangmongi Leikai Kayagi Lofam Sing Amade Thangnana Leiriba Haigruzam Awang Jiri gi Lopari Chani Henbana Sizinagadaba Ising Fangdabagi Matangda Kangmong Lagoljam Maning Leikai Community Hall da Pangthokpa Lomi Singi Mifamda Selgi Mateng Pangkhre Kangmongi Lomi Kayana Serugyatuna Pangthokiba Mifam Aduda Nandona Makhatana Lomi Singna Puthoklaga Chari Bani Haibasi Lengak Loi Singna Kauroi Tabani Community Hall Saba Lambi Sembasu Maru Oi Adubu Dragadi Hingba Ngamloi Dabana Lomi Singda Hana Meeting Changbiu Hairaduna Lomi Sing Ising Chingba Amadi Ising Ithai Lokong Sengbada Sizinanaba Selgi Mateng Shu Pangjabani Makhatana Su Pangki Gani Haike Awangji gi heku jamgi tainaba leiba praja sing punamangna hairiba ithai lokong aside ising laaga loksing uribanina akhoi kuki gi maitai gi lan torokpa degi haiba lok asidi lako ising asi thingjangi badi akhoi upay amta leitadana leirpa asi hoji hoji ising asi langnaba honaba asida akhoi gi lowi sing asina thawa yauna amadi ngasi Manipur da leiba BJP gi lengang asina hairiba irang asi lomi sing asi ki khalaga
ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯂꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇꯅ ngasi BJP gi laiba mihut sing asina ngasi ithai lokhong matik chana semdana lowsing pothok puthokna ba honadana lambi thong semaga community on saraga ngasi laibak shanti porakani manipur ono porakani haina khali ba mihut sing ase athu matam da wakan khanda ningi haina I media gi thong da pin tok janingi Kangmongdagi arambam lukhoi kauba lawmi amana haukiba chahi ama ani sidati nagagi isil inausingna mathakta kaduna ising thabagi thabak tawramba adusu handakti yadabadagi lawmi sing isingi chauna awaba mayoknari mari leinaba singna sumideng changlaktabadagi ngasi lawmi aikhoi tanaraga changba yaba changnaba sinbagi mifam asida MPCC gi kisagi chairman Laishram Nandona lakpiduna selgi mateng pangbiduna isingi awaba kokpa ngamlagani haidaduna Nandobu thagatpa fongdokhi लौफम जगह से अखोई लौ परी चामा चनी की मथक दगी ओइगनी आना खाले हाइबदी कालम इथैदगी थाजला कांदा हौजी हारिबा अवांगजिरी हाइगुजम मसी तोंबम लकाई खाजिरी मसी यौना अखोई चागदोरिबनी हाइबदी मदै इसिंग लागा मखा इसिंग अजे हंगना चेंदबरिना मथंग मथंग चखिबदुना अखोई हौजी हारिबा आइना हाइजगिबा लमजिंगदो अखोई यौगदोरिबनी अन लौ परी चामजनी की वाबुदी नत्रे अखोइना हौजी हेक हाइबदा थिरुब नतबरिना चौराकवा हाइजबगी वानी मसी मयामजी चाननबगी दमकता अखोइगी नाइसंगी अखोइगी इनाउगो सोशल वर्कर नंदोसिना हौजी लाकपिरगा मियांगी अवाबसिगी मतेंग पांगनी हना लाकपिरिबसी आई मसिमा यामना लौमी अमा ओइना आई थागाजब फोंदोकचरी Mangang salai oiba Khurai Ningthobung taba nongthongmam sagagi Khurai Ningthobung da leiba apokpagi khobamda naungna sagadaba sagai sanglengi urep uyung tamkhre urep uyung tambagi thoram atuda nongthongmam sagai committee ki president and Singajet secretary Dr N Premananda sagai sanglen construction committee ki chairman N Rajendro convener N Fulendro treasurer N Jugina Chingba Singh Serugyaki thoramga mari lenana N Singajina Mangang salai oiba nongthongmam sagagi apok Khurambagi thoramasi chahi khudingi ingagi mangani panbada pangthoi Khurai Ningthobungda leipa apokpagi khubam asida nongju tha manungda thoram pangthokpa yadabadagi lai thoramna khubam asida mamingtegi oina tawraga atopa mafamda thoram pangthokpadagi khudong chadaba kaya mayokna duna lakpani thengnariba khudong chadaba mayam kokhanaba sanglen asi sanaba thorang tawrakpani sanglen asi sarabadi nongthongbam sagai oiragasu sagai tongana leiriba amade salai anigi manungda karamba salai no khangriba singna achumba pukok thizin phamsu sanglen asina oiragani haiki khoi chei khuding gi ngagi mangani panban numi sidaida akoi pangthoi aduge mafam sidaida ngasi urep yung tanggodori se si kitang akoi gi Manipur mafam khuding mategi lakpa aduna akoi gi horok phanggi event do aduga nobu ibudobu Sigi sanglen sidaida sarabo matungda mamangde nung chingchung bo inga thajidi chasengna sugi leiribo poche nung chung tubagi bolji yam thengna ba aduiduna adu kokno bigidamata akoi sagai chama yam punjal eraga angam mangam ba mateng panaraga construction si koi sanglen na mapung oina akoi gi hujik leiri sidaida sanana bagi asi jatra mi thoram je pangthok jagan International Olympic Day English Singani Kuntaruka Mari Lenana Manipur Olympic Association in Mideng Makada Bishnupur District Olympic Association Sinduna Ngarang District Sports Association DSA Ground ki akoibada Manapungba Uhai Panba Uchara Kaya Thakibaga Loinana Thariba Uchara Sing Adubusu Ngakpi Senbibaga Loinana Soidana Hinghanduna Akoibe ki Pibam Ngak Senabasu Honakre Lakadoriba English Singani Kuntra Tarukta Indiana Yumbu Oidana Pangthokani Haina Panariba Olympic Games ki Sarukam Oina Bishnupur District ki manungda leiriba masana kaya gi association sing sanarui sing amade Bishnupur Police ki SDPO yauna Bishnupur Olympic Association ki thaupuba kaya singna sarugyaduna pangthokiba u thabagi thoram aduda Bishnupur Olympic Association ki president Ningthaujam Mangina International Olympic Day na lakpada Manipur Olympic Association ki mideng makhada aikoi gi akoibe gi phibam phagatna ba amade asangba lamdam ama ohenduna akoibe gi phibam kaihandana thamna ba hona zabane Loinana Lakadoriba July gi tang Nipan dagi Taranithoi fawba pangthokadoriba ahanba Bishnupur District Olympic Games asidasu district asida leibiriba masana kaya gi sanaroi singna sarugyabiduna mapung fahan binaba Haiki Indiana Yumbu Oiduna Lakadoriba English ni Kuntra Tarukda Pangthokadoriba Olympic Game asidasu district asidagi sanaroi kaya sarugyaba ngamna ba hona minasi Haiki
DSC की सानरोई मैम अमदी डिस्ट्रिक्ट से लईबा सानरोई मैम ना पार्टिसिपेट तौबिदुना लोना SP की माइगैदगी ऑफिसर लापीदुना हाइबा प्रोग्राम से मपुंग फाना पांथोकपा ngamjabani लोना इंटरनेशनल ओलंपिक डेज मरी लेना लाकदरिबा बिष्णुपुर डिस्ट्रिक्ट ओलंपिक एसोसिएशन ना सिंजेदुना लाकदरिबा जुलाई की तांग 9 दगिना 23 फाव चथजगदबा फर्स्ट बिष्णुपुर डिस्ट्रिक्ट ओलंपिक गेम्स असी बुसु मपुंग फाना पांथोकपा ngamnaba mayam dagi sojok nijari loina mayam की ब्लेसिंग निजरी नंबोल केंद्र की मनुंग दलैबा नावरेम अवांग लेकाइदगी लेखिद्रबी नावरेम निंगोल मोइरांगथेम ओंबी इबेमहल देवी की मिंगदा महाकी मचानुपा मोइरांगथेम बोर बाबू अमदी महाकी इमुंग मनुंगना अचंग सेंफम पुथोकलगा नंबोल नावरेम मयाई लेकाइ दलैबा इमा पांथोइबी की लाइबुंग चंगफम सनाथोंग होजंग संगादुना मियामदा खुसिनख्रे मोइरांगथेम बोर बाबूना इमा पांथोइबी की लाइबुंग चंगफम सनाथोंग अमतंग कटके खलकपा कुइरबने इमा की थौजालना आइना तौरु थबक खुदिंग माइ पाकपा ngambane ngasi katliba sanathong asi leiduna katpa nate ima की थौजालना कटपा ngambane हाइखे असिगी असुलबा गेट असि नावरेम प्रजा मयाम मफमदा अमदी इमा की मिंगदा अमदी एगी यामना नुसिजबा अइनो जि मांग लेपसरिबा पांथोइबी इमा इबे मगी तौबंगम शक्तिना अइंगोंदा कया कया चंगांग कया रक्ता मसाइबो अवाब कया कनबिगिबा अदगी नुंगाइबा कया अइ सरु ओयनबिगिबा अदुगी महिना मसीना अइगी असुलबा ममन याम लबो गेट असि नावरेम प्रजा की मफमदा कपंगम जबने हैना याम मफमदा थमजगे पाव की मरक था नते में ब्रेक मता लोमिनसे होंगलकलिबा पुंसी की लंबी सिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule मतम की नुंगसित नुंगसा अमदी अइंग असाना मरम मोइरगा लोक तुंगबा अमदी खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni लोक खुबद नत्तना नकमही चेलबा अमदी खंगनाउ मरेंग मरेंग चटलगा लोक कंखु खुरबा Capidon cup syrup थकपियो Capidon cup syrup दादा इबे मकीगनो अजब थमो सिगी यमसे नेक्स्ट टीएमटी ना चेक्सन ना लक्सिलगा थमखबनिने दादा नंगसे जुहार हाबगा अमत कीदरबो असुमना मयामदना मचलबो नापशन दुगम मसिगी युमसिबु असोयनान कोकदबतगी नेक्स्ट टीएमटी ना नापसेली नेक्स्ट टीएमटी जुहार हाबदि नापथोकना बसेमबनि जर्मन टेक्नोलॉजी सिनबना कंक्रीट कटोकलतिना मतमदा पपामल अमुक हेना हेंगलदले नेक्स्ट टीएमटी स्ट्रेंथ इज इन द ट्री ब्रेक मतों तरामनोक छरे पाव मखाताना पिजरे चाकथोंग गैस की कंज्यूमर सिंगना मतौ करमना गैस सिजिनगदगे अमदी खुदोंग थीबदगी मतौ करमना चिक्सन थौरांग लोखटकदगे हाइबेगी मतंगदा ऑल गैस केयर एजेंसी मणिपुर स्टेट ना मफम खुदिंगी चथादुना लागबा अवेयरनेस कम ट्रेनिंग प्रोग्राम की सरुकम ओइना इम्फाल ईस्ट डिस्ट्रिक्ट की यारिपोक याम्बेम लाई लंपा कम्युनिटी हॉल दा पांगथोखरे अनौबा मायोल BLF अमदे याम्बेम लमजिंग मेरा BLF इम्फाल ईस्ट डिस्ट्रिक्ट का ऑल गैस केयर एजेंसी मणिपुर स्टेट के खुसम नतुना पांगथोकिबा अवेयरनेस प्रोग्राम अदुदा ऑल गैस केयर मणिपुर स्टेट की मैनेजर SH जॉय प्रकाश अमदे एजेंसी मणिपुर स्टेट की फील्ड असिस्टेंट सु ओइदिबा मणिपुर सुमांग लीला की आर्टिस्ट हैप्पी राजेन अमदे एजेंसी केयर टेकर युमनाम आसिनी अमदे एजेंसी स्टेट की ऑफिशियल सिंगसु सेरुग्याखे मैनेजर SH जॉय प्रकाशना LPG लमदम असिगी नुपी ओइबिसिंगना मतौ करमना सिजिनगनी अमदे खुदोंग थीबदगी मतौ करमना ngakthokkadage haiba asigi matangda tangai fadana khangdaba yadaba maramna thauramasi pangthokpani haike loishilakpada maroiba paw mukana pizare Imphal Jiribam lambi ki mafam anida ningkhaibadagi lambi faunadre Housing for Began Ask the Venus and Dr. Manipuri Pau Matang Selo is a remedy, Tabi Pumnamoko, Amokana.